ꯂꯐꯨꯁꯤ ꯁꯤꯡꯖꯨ ꯁꯨꯒꯦ ꯇꯧꯅꯤ ꯁꯨꯔꯒ ꯐꯧꯔꯝꯗꯣꯏꯅꯤ ꯅꯨꯡꯁꯥꯗ ꯁꯤ ꯉꯥꯍꯧꯅꯦ ꯉꯁꯤꯗꯤ ꯉꯥꯍꯧꯁꯤ ꯊꯣꯡꯉꯛꯀꯦ ꯇꯣ ꯉꯥꯍꯧꯒ ꯔꯧ ꯃꯆꯥꯒ ꯃꯁꯛ ꯃꯥꯟꯅꯗꯦ ꯉꯥꯁꯤ ꯁꯩꯁꯤꯗ ꯑꯣꯏꯅ ꯁꯦꯝꯗꯣꯛꯑꯒ ꯄꯨꯁꯜꯂꯒꯦ ꯏꯃꯨꯡꯗ ꯃꯀꯨ ꯈꯦꯠꯇꯣꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯗꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯦ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯨꯏꯌꯦ ꯑꯗꯩꯗꯅꯦ ꯉꯥꯍꯧꯁꯤ ꯊꯦꯡꯅꯔꯛꯑꯦꯕꯀꯣ ꯉꯥꯍꯧꯁꯦ ꯉꯥꯍꯧꯕ ꯉꯥꯁꯦ ꯑꯗꯩꯗ ꯑꯩꯅ ꯁꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯤ ꯑꯣꯏꯅ ꯊꯣꯡꯉꯒꯦꯅ ꯁꯤ ꯂꯩꯖꯔꯛꯑꯦ ꯉꯥꯍꯧꯁꯤꯃ ꯊꯣꯡꯉꯅꯤ ꯀꯩꯝꯇ ꯑꯂꯨ ꯅꯨꯡꯂꯨ ꯀꯩꯝ ꯊꯥꯔꯣꯏ ꯑꯗꯣ ꯃꯥꯏ ꯊꯥꯛꯀꯗꯕꯅ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯂꯩꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯀꯩꯀꯥ ꯁꯨꯃꯥꯏꯅ ꯈꯔ ꯊꯥꯛꯑꯒ ꯑꯗꯨꯝ ꯊꯣꯡꯉꯅꯤ ꯉꯥ ꯉꯥꯛꯇ ꯊꯣꯡꯉꯅꯤ ꯆꯥꯕꯤꯅꯕꯁꯨ ꯃꯤ ꯌꯥꯝꯗꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯐꯨꯁꯦ ꯑꯩ ꯁꯨꯔꯒ ꯅꯨꯡꯁꯥ ꯐꯧꯕꯅꯦ ꯄꯨꯁꯜꯂꯛꯏꯅꯦ ꯑꯃꯨꯛ ꯐꯧꯈꯤꯗꯣꯏꯅꯦ ꯂꯐꯨꯁꯦ ꯁꯤꯡꯖꯨ ꯑꯃ ꯁꯨꯖꯔꯛꯀꯦ ꯁꯤꯗ ꯃꯔꯣꯏ ꯃꯄꯥꯡ ꯌꯨꯝꯗꯩ ꯍꯦꯛꯏꯅꯦ ꯀꯥꯡꯉꯨꯃꯥꯟ ꯂꯩꯔꯦ ꯐꯛꯄꯥꯏ ꯂꯩꯔꯦ ꯇꯣꯅꯤꯡꯈꯣꯛ ꯂꯩꯔꯦ ꯑꯗꯩ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯁꯤ ꯊꯥꯛꯑꯒ ꯉꯁꯤꯗꯤ ꯁꯤ ꯊꯥꯛꯑꯒ ꯊꯣꯡꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯁꯦꯝ ꯁꯥꯅꯕ ꯇꯧꯖꯔꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯅꯄꯥꯛꯄꯤ ꯃꯔꯥꯁꯦ ꯍꯥꯟꯅ ꯁꯣꯏꯔꯒꯦ ꯁꯨꯗꯣꯛꯇꯣꯏꯅꯤꯅ ꯁꯤ ꯁꯣꯏꯔꯒꯦ ꯑꯩꯅ ꯑꯩꯈꯣꯏꯗꯩ ꯐꯣꯏꯗꯠꯂꯤꯝꯅꯤ ꯌꯥꯝ ꯍꯧꯋꯤ ꯃꯇꯠ ꯃꯇꯠ ꯑꯩꯅ ꯌꯥꯝ ꯄꯛꯊꯥꯗ ꯊꯥꯖꯟꯕ ꯗꯔꯀꯥꯔ ꯂꯩꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯐꯣꯏ ꯆꯥꯅꯕ ꯑꯩ ꯌꯥꯔꯦ ꯁꯤ ꯈꯛꯇꯪ ꯍꯥꯞꯀꯦ ꯃꯈꯣꯛꯁꯤꯅ ꯁꯤꯗ ꯁꯣꯏꯗꯠꯂꯒ ꯊꯝꯃꯦ ꯁꯤ ꯊꯥꯎ ꯉꯧꯗ ꯊꯥꯛꯆꯟꯗꯣꯏꯅꯤ ꯑꯗꯨꯒ ꯉꯥ ꯊꯣꯡꯕꯩꯅ ꯁꯨꯃꯥꯏꯅ ꯁꯥꯡ ꯊꯥꯛꯀꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯀꯛꯀꯦ ꯁꯤ ꯌꯥꯔꯦ ꯂꯣꯏꯔꯦ ꯑꯋꯥ ꯐꯗꯤꯒꯣꯝꯅꯤꯁꯦ ꯇꯤꯜꯍꯧꯁꯤ ꯈꯔ ꯑꯃ ꯁꯣꯏꯔꯒꯦ ꯍꯣꯔꯦꯟ ꯁꯤ ꯁꯤꯡꯖꯨꯒꯤꯒ ꯑꯗꯒꯤ ꯃꯅꯥꯁꯤꯅ ꯉꯥ ꯊꯣꯡꯗ ꯁꯣꯟꯅꯔꯝꯗꯥꯏꯗ ꯐꯗꯤꯒꯣꯝꯒ ꯊꯥꯛꯄꯤꯗꯣ ꯑꯗꯨ ꯈꯔ ꯇꯧꯒꯦ ꯁꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤ ꯊꯥꯛꯀꯦ ꯁꯤ ꯃꯣꯔꯣꯛꯁꯤ ꯌꯥꯝ ꯀꯟꯅꯁꯨ ꯁꯥꯗꯦ ꯑꯗꯨꯝ ꯌꯥꯝ ꯁꯥꯗꯕꯁꯨ ꯇꯧꯗꯦꯕ ꯑꯉꯥꯡꯕꯁꯦ ꯑꯣꯏꯅ ꯊꯣꯛꯏ ꯊꯥꯏ ꯂꯣꯏꯔꯦ ꯃꯣꯔꯣꯛ ꯈꯥꯏꯕ ꯂꯣꯏꯔꯦ ꯃꯩ ꯊꯥꯒꯠꯂꯦ ꯉꯥ ꯊꯣꯡꯅꯕ ꯎꯌꯥꯟꯁꯦ ꯊꯥꯡꯒꯠꯂꯒꯦ ꯎꯌꯥꯟꯁꯦ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯊꯥꯎ ꯃꯨꯜꯂꯦ ꯇꯦꯖꯄꯥꯠꯁꯦ ꯍꯥꯟꯅ ꯊꯥꯗꯔꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯤꯜꯍꯧꯁꯤꯒ ꯀꯩꯅꯣꯁꯤꯒ ꯍꯥꯟꯅ ꯊꯥꯗꯒꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯔꯥꯁꯤꯒ ꯅꯨꯡꯇꯤ ꯈꯤꯇꯪ ꯊꯥꯗꯍꯧꯔꯦ ꯍꯥꯟꯅ ꯊꯥꯗꯔ ꯍꯦꯛꯇ ꯀꯥꯏꯌꯦꯅ ꯇꯧꯕꯅꯦ ꯃꯔꯣꯏ ꯃꯔꯥꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯆꯅꯝꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯃꯅꯤꯡꯁꯦ ꯄꯥꯛꯄꯅꯤꯅ ꯂꯧꯈꯠꯄ ꯅꯨꯡꯉꯥꯏꯇꯦꯕ ꯁꯤꯒꯤ ꯍꯩꯔꯤꯕꯣꯞꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯉꯧꯈꯤꯒꯦ ꯁꯤꯡꯁꯤ ꯈꯔ ꯊꯥꯛꯆꯤꯜꯂꯒꯦ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡꯁꯨ ꯑꯗꯨꯝ ꯊꯥꯛꯆꯜꯍꯧꯔꯒꯦ ꯉꯥ ꯊꯣꯡꯕꯅꯤꯅ ꯈꯤꯇꯪ ꯌꯥꯝ ꯊꯥꯛꯑꯒꯦ ꯉꯥ ꯍꯥꯞꯄ ꯌꯥꯔꯛꯀꯗꯧꯔꯦ ꯃꯔꯣꯏꯁꯦ ꯃꯨꯜꯂꯦꯗꯣ ꯃꯔꯣꯏ ꯃꯨꯜꯂꯦ ꯃꯣꯔꯣꯛꯀ ꯃꯆꯨꯒꯅ ꯍꯣꯔꯦꯟ ꯉꯥ ꯍꯥꯞꯄ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯥꯛꯀꯦ ꯉꯥꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯃꯔꯣꯏ ꯃꯨꯜꯂꯦ ꯉꯥ ꯃꯁꯥ ꯇꯥꯁꯟꯅꯕ ꯊꯨꯝ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯆꯥꯏꯁꯜꯂꯒꯦ ꯉꯧꯕꯗ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯍꯥꯞꯄꯗꯤꯅꯦ ꯃꯩ ꯄꯤꯛꯅ ꯂꯩꯊꯔꯒ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯒꯅꯦ ꯉꯥꯛꯇꯪ ꯑꯣꯝꯃ ꯊꯝꯈꯤꯒꯦ ꯁꯤꯡꯖꯨꯒꯤ ꯐꯗꯤꯒꯣꯝ ꯃꯅꯥꯅꯤ ꯐꯗꯤꯒꯣꯝ ꯁꯣꯏꯗꯣꯛꯑꯒꯦ ꯏꯟꯁꯥꯡ ꯊꯥꯡꯅꯅꯕꯒ ꯃꯅꯝꯅꯒ ꯇꯧꯔꯦ ꯄꯨꯂꯞ ꯄꯨꯜꯂꯦ ꯁꯤꯡꯖꯨꯒ ꯏꯟꯖꯥꯡ ꯊꯥꯛꯅꯕꯒꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯑꯗꯨꯝ ꯁꯣꯏꯔꯦ ꯈꯔ ꯈꯥꯏꯗꯣꯛꯑ ꯑꯗꯨꯝ ꯊꯥꯛꯑꯒ ꯇꯣꯅꯤꯡꯈꯣꯛꯁꯤꯁꯨ ꯑꯩꯅ ꯑꯩꯈꯣꯏꯗꯩ ꯐꯣꯏꯗꯠꯂꯛꯄꯅꯦ ꯌꯥꯝ ꯍꯧꯋꯦ ꯆꯣꯡꯈꯠꯂꯦ ꯌꯥꯝꯅ ꯍꯟꯗꯛ ꯐꯖꯅ ꯑꯗꯩꯗ ꯑꯩꯅ ꯐꯣꯏꯗꯠꯂꯕ ꯃꯅꯥ ꯈꯔ ꯌꯥꯎꯍꯟꯕ ꯆꯥꯅꯤꯡꯕ ꯑꯗꯨꯗꯤ ꯐꯣꯏꯔꯛꯄ ꯂꯐꯨ ꯁꯤꯡꯖꯨꯅꯤꯅ ꯇꯣꯅꯤꯡꯈꯣꯛꯀꯁꯦ ꯈꯔ ꯌꯥꯝ ꯊꯥꯛꯇꯧꯔꯤꯅꯤ ꯐꯛꯄꯥꯏꯁꯤꯁꯨ ꯑꯩꯅ ꯑꯩꯈꯣꯏꯗꯩ ꯍꯦꯛꯏꯅꯦ ꯍꯧꯗꯤ ꯂꯣꯏ ꯍꯧꯋꯤ ꯌꯥꯝ ꯐꯕꯗꯤ ꯑꯣꯏꯗꯕ ꯍꯟꯗꯛꯁꯦ ꯁꯤ
ꯀꯥꯡꯃꯥꯟꯁꯤꯗꯤ ꯂꯣꯏ ꯊꯥꯛꯄ ꯌꯥꯝꯃꯟꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯃꯇꯦꯛ ꯑꯃ ꯊꯝꯒꯦ ꯁꯨꯃꯥꯏꯅ ꯁꯤ ꯈꯛꯇꯪ ꯊꯥꯛ ꯃꯔꯨ ꯇꯥꯟꯗꯅ ꯆꯥꯕꯗꯨꯁꯨ ꯍꯧꯔꯝꯕꯅꯦꯕ ꯁꯤꯈ꯭ꯔꯦ ꯑꯃꯨꯛ ꯊꯥ ꯇꯥꯔꯦ ꯑꯗꯨ ꯍꯥꯎꯕꯅꯦ ꯉꯥꯁꯤ ꯑꯣꯠꯄꯩ ꯇꯥꯏꯃꯤꯡ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨꯅ ꯃꯔꯣꯏ ꯁꯣꯏꯕ ꯂꯦꯞꯄꯒ ꯁꯤ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯁꯨꯃꯥꯏꯅ ꯃꯠꯁꯟ ꯂꯥꯛꯁꯟꯗꯦ ꯑꯝꯇ ꯑꯗꯩ ꯃꯁꯤ ꯀꯩꯅꯣꯒ ꯃꯣꯔꯣꯛꯀ ꯃꯆꯨꯒ ꯊꯥꯛꯍꯧꯔꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯊꯥꯛꯇꯣꯏꯅꯤꯅꯅꯦ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯊꯥꯛꯑꯔꯣꯏ ꯁꯤ ꯈꯛꯇꯪ ꯊꯥꯛꯑꯒꯦ ꯑꯩꯅ ꯍꯤꯡꯁꯦ ꯇꯤꯡꯁꯤꯜꯂꯒ ꯊꯝꯕꯅꯦꯕ ꯇꯛꯈꯥꯏꯔꯒ ꯁꯤ ꯍꯩꯖꯤꯜꯂꯒꯦ ꯈꯥꯕꯩꯅ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯏꯟꯁꯥꯡꯁꯦ ꯈꯥꯕꯩꯁꯦ ꯊꯦꯡꯉꯨꯕꯗ ꯍꯩꯅꯗꯦꯅ ꯌꯥꯛꯇꯦ ꯁꯨꯝ ꯊꯣꯛ ꯊꯣꯛ ꯑꯣꯟꯕꯗꯨꯅ ꯍꯩꯅꯩꯌꯦ ꯌꯥꯔꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯉꯟꯅ ꯊꯥꯛꯆꯜꯂꯒꯦ ꯉꯥꯛꯇꯪꯒ ꯑꯃꯨꯛ ꯑꯣꯟꯈꯤꯒꯦ ꯉꯧꯔꯤꯈꯩ ꯍꯥꯎꯋꯦ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯑꯩꯅ ꯁꯤꯡꯖꯨꯒꯤ ꯊꯥꯛꯅꯅꯕꯅꯦꯅ ꯁꯤ ꯃꯔꯨꯁꯤꯡꯁꯦ ꯁꯣꯏꯕꯅꯦꯕ ꯁꯤꯗ ꯑꯣꯏꯅ ꯊꯥꯊꯔꯒꯦ ꯌꯥꯔꯦ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯃꯈꯥ ꯑꯃꯨꯛꯇꯪ ꯑꯣꯟꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯊꯥꯛꯈꯤꯕꯩꯗꯣ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯌꯥꯔꯦ ꯁꯧꯒꯠꯍꯟꯈꯤꯒꯦ ꯑꯗꯨꯝ ꯑꯣꯠꯀꯦ ꯃꯍꯤꯁꯦ ꯁꯤ ꯌꯥꯔꯅꯤ ꯑꯃꯨꯛ ꯃꯥꯅ ꯉꯁꯥꯏ ꯃꯍꯤ ꯇꯣꯠꯂꯒ ꯇꯧꯕꯗꯣ ꯅꯠꯇꯦ ꯅꯞ ꯅꯞ ꯂꯥꯎ ꯆꯥꯒꯗꯕꯅꯦꯕ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯦ ꯑꯗꯨꯒ ꯁꯧꯍꯜꯂꯒꯦ ꯃꯈꯨꯝ ꯍꯥꯡꯇꯣꯛꯑꯦ ꯏꯟꯁꯥꯡꯁꯤ ꯌꯥꯔꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯊꯥꯛꯆꯟꯒꯦ ꯉꯁꯥꯏ ꯈꯔ ꯑꯃ ꯊꯥꯛꯈ꯭ꯔꯕꯅꯤꯅ ꯊꯨꯝꯁꯦ ꯁꯤ ꯈꯛꯇꯪ ꯊꯥꯛꯑꯗꯣ ꯁꯤꯗꯒꯤ ꯇꯤꯜꯍꯧ ꯃꯅꯥꯁꯤꯒ ꯐꯗꯤꯒꯣꯝꯁꯤꯒ ꯊꯥꯛꯑꯒꯦ ꯂꯣꯏꯁꯜꯂꯒꯦ ꯑꯗꯨꯒ ꯃꯨꯊꯠꯂꯒꯦ ꯌꯥꯔꯦ ꯂꯣꯏꯔꯦ ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯩꯅ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀꯁꯦ ꯁꯨꯃꯥꯏꯅ ꯃꯦꯠꯁꯜꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯒꯦ ꯁꯤꯒꯤ ꯎ ꯃꯣꯔꯣꯛꯁꯦ ꯃꯆꯦꯠ ꯑꯃꯒ ꯊꯥꯛꯆꯟꯒꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯁꯥꯔꯝꯃꯦ ꯗꯥꯎꯅꯤ ꯁꯥꯔꯝꯗ꯭ꯔꯦ ꯗꯥꯎꯅꯤ ꯁꯤꯒꯤꯁꯤꯗ ꯑꯗꯨꯝ ꯃꯦꯠꯄꯗ ꯍꯥꯞꯈꯤꯒꯦꯕ ꯍꯋꯥꯏꯁꯤꯗ ꯂꯩꯖꯔꯦ ꯁꯤ ꯍꯋꯥꯏꯁꯦ ꯍꯩꯖꯤꯜꯂꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯇꯣꯠꯂꯒꯦ ꯑꯗꯨꯒ ꯃꯔꯣꯏꯁꯤꯡꯁꯤꯒ ꯍꯥꯞꯄꯒ ꯑꯃꯨꯛ ꯇꯣꯠꯀꯦ ꯂꯐꯨꯁꯦ ꯃꯣꯟ ꯃꯣꯟ ꯌꯥꯝ ꯂꯥꯎꯋꯦ ꯁꯤꯒꯤ ꯇꯨꯅꯤꯡꯈꯣꯛꯁꯦ ꯍꯥꯞꯆꯜꯂꯒꯦ ꯑꯗꯩ ꯁꯤꯒꯤ ꯐꯛꯄꯥꯏꯁꯤꯁꯨ ꯍꯥꯞꯆꯜꯂꯒꯦ ꯐꯗꯤꯒꯣꯝ ꯈꯔ ꯑꯃ ꯍꯥꯞꯆꯜꯂꯒꯦ ꯌꯥꯝꯃꯜꯂꯦ ꯂꯣꯏ ꯊꯥꯛꯄꯗꯤ ꯑꯗꯒꯤ ꯀꯥꯡꯃꯥꯟꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯇꯤꯜꯍꯧ ꯈꯔ ꯑꯃ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯇꯣꯠꯂꯒꯦ ꯁꯨꯃꯥꯏꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯆꯥꯅꯅꯕ ꯇꯧꯔꯥꯡ ꯇꯧꯅꯕ ꯁꯤꯡꯖꯨꯁꯤ ꯍꯥꯞꯄꯒꯦ ꯁꯥꯔꯝꯃꯦ ꯗꯥꯎꯅꯤ ꯁꯥꯔꯝꯗ꯭ꯔꯦ ꯗꯥꯎꯅꯤ ꯌꯥꯔꯦ ꯉꯥ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯃꯍꯤ ꯌꯥꯝ ꯌꯥꯎꯗꯦ ꯉꯥ ꯍꯥꯞꯄ ꯍꯧꯔꯒꯦ ꯉꯥꯁꯦ ꯇꯣꯏꯌꯦ ꯈꯔ ꯈꯤꯇꯪ ꯇꯣꯏꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯝ ꯃꯇꯨꯝꯁꯨ ꯌꯥꯎꯏ ꯃꯣꯔꯣꯛ ꯀꯩꯁꯤꯗꯤ ꯌꯥꯎꯔꯦ ꯃꯍꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯤꯁꯤ ꯎꯔꯕ ꯌꯥꯔꯝꯗ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯖꯔꯦ ꯏꯟꯁꯥꯡ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯆꯥꯅꯤꯡꯕꯅ ꯍꯦꯟꯃꯟꯗꯅ ꯍꯥꯏꯗꯕꯩ ꯆꯥꯛ ꯄꯠꯊꯔꯦ ꯌꯥꯛꯁꯦ ꯁꯤꯒꯤ ꯊꯕꯤꯁꯦ ꯍꯥꯟꯅ ꯃꯆꯦꯠ ꯑꯃꯇꯪ ꯆꯥꯈꯤꯌꯦ ꯏꯟꯁꯥꯡꯁꯦ ꯍꯥꯟꯅ ꯌꯦꯡꯖꯔꯛꯑꯒꯦ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯊꯥꯡꯊꯔꯒꯦ ꯑꯃ ꯁꯤꯒꯤ ꯉꯥꯍꯧꯕ ꯉꯥꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕ ꯌꯥꯝꯅ ꯃꯔꯨ ꯈꯔ ꯌꯥꯎꯒꯠꯂꯦ ꯇꯣꯉꯥꯟꯅ ꯃꯥꯏ ꯃꯍꯥꯎ ꯑꯃ ꯍꯥꯎꯖꯩꯑꯕ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯤꯅꯦ ꯁꯤꯗꯤ ꯁꯤꯒꯤ ꯉꯥꯁꯦ ꯊꯑꯣꯏ ꯆꯥꯒꯦꯁꯨ ꯍꯦꯛ ꯊꯦꯡꯅꯗꯦꯕ ꯍꯦꯛ ꯊꯦꯡꯅꯕꯗꯨꯗ ꯂꯩꯔꯕ ꯁꯤꯡꯖꯨꯁꯤꯅꯦ ꯌꯥꯝ ꯆꯥꯅꯤꯡꯉꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ
ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ